ꯌꯥꯝꯂꯕ ꯌꯨꯉꯥꯡ ꯑꯃꯗꯤ ꯌꯨꯉꯧ ꯐꯥꯒꯠꯂꯒ ꯍꯩꯗꯣꯛꯇꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯌꯨꯉꯥꯡ ꯑꯃꯗꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯂꯦꯞꯇꯅ ꯐꯥꯒꯠꯂꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯖꯣꯕꯦꯡ ꯑꯦꯔꯤꯌꯥꯗ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯚꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯉꯥꯡ ꯑꯃꯗꯤ ꯌꯨꯉꯧꯁꯤꯡ ꯌꯥꯎꯅ ꯕꯤꯌꯔ ꯀꯌꯥꯁꯨ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯚ ꯑꯗꯨꯗ ꯀꯦꯟ ꯕꯤꯌꯔ 64, ꯕꯤꯌꯔ ꯕꯣꯇꯜ 25, ꯑꯦꯄꯜ ꯑꯃꯗꯤ ꯒ꯭ꯔꯦꯞꯁ ꯕꯣꯇꯜ 23, ꯁꯣꯖꯨ ꯕꯣꯇꯜ 12, ꯌꯨꯉꯥꯡ ꯀ꯭ꯋꯥꯇꯔ ꯕꯣꯇꯜ 38, ꯍꯥꯐ ꯕꯣꯇꯜ 12, ꯐꯨꯜ ꯕꯣꯇꯜ 10 ꯑꯃꯁꯨꯡ ꯌꯨꯉꯧ ꯂꯤꯇꯔ 135 ꯐꯥꯒꯠꯈꯤ꯫ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯎꯃꯤꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯩꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅꯁꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯏꯁꯇꯔꯟ ꯀꯨꯀꯤ ꯆꯤꯐꯁꯤꯡꯅ KNABꯗ ꯃꯇꯦꯡ ꯄꯤꯗꯅꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯇꯥꯡꯈꯨꯜ ꯑꯦꯔꯤꯌꯥꯗ ꯅꯣꯡꯃꯩ ꯄꯨꯔꯒ ꯂꯥꯛꯄꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯑꯆꯧꯕ ꯀꯦꯝꯞ ꯂꯩꯔꯤꯕ ꯃꯣꯜꯍꯣꯝ ꯀꯨꯀꯤ ꯚꯤꯂꯦꯖ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯥꯏꯔꯝꯕ AK ꯔꯥꯏꯐꯜꯁ, ꯅꯣꯡꯃꯩ ꯌꯥꯎꯅ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯐꯥꯒꯠꯂꯦ ꯍꯥꯏꯅ NACN-IMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ NACN-IMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤꯕꯅ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯗ 2ꯒꯤ ꯃꯥꯏꯀꯩꯗꯒꯤ NACN-IMꯅ ꯀꯨꯀꯤ ꯖꯣ ꯚꯣꯂꯨꯟꯇꯤꯌꯔ 3 ꯐꯥꯖꯤꯜꯂꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯐꯨꯔꯒ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯅꯥꯀꯜ ꯅꯥꯝꯃꯈꯛꯀꯤ ꯑꯣꯏꯕ ꯋꯥꯉꯥꯡ ꯉꯥꯡꯕꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯥꯡꯈꯨꯜ ꯑꯦꯔꯤꯌꯥꯗ ꯅꯥꯒꯥ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯈꯨꯠꯂꯥꯏ ꯄꯨꯔꯒ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯊꯤꯡꯕ ꯂꯩꯔꯤꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 18 ꯏꯔꯥꯏ ꯅꯨꯃꯤꯠꯇ NACN-IMꯒꯤ ꯅꯥꯒꯥ ꯑꯥꯔꯃꯤꯅ ꯂꯤꯇꯥꯟꯂꯣꯝꯗꯒꯤ ꯂꯥꯛꯄ ꯖꯤꯞꯁꯤ ꯑꯃ ꯈꯥꯝꯗꯨꯅ ꯆꯦꯛ ꯇꯧꯕꯗ ꯃꯈꯣꯏ 3 ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯝꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯃꯤꯆꯝ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯕꯗꯒꯤ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ AK ꯔꯥꯏꯐꯜꯁ ꯑꯃ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯁꯤꯜꯂꯒ ꯌꯥꯎꯔꯝꯈꯤ꯫ ꯃꯈꯣꯏ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ 4ꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯣꯜꯍꯣꯝ ꯀꯨꯀꯤ ꯚꯤꯂꯦꯖ ꯀꯦꯝꯞ ꯇꯝꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯣꯡꯂꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯈꯤ꯫ ꯃꯃꯥꯡꯗ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥ ꯅꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯨꯕ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯁꯩꯉꯝ, ꯂꯨꯐꯥꯎ, ꯃꯤꯂꯥꯟ, ꯒꯧꯂꯦꯟ, ꯂꯦꯡꯒꯨꯃꯥꯡ, ꯂꯧꯃꯥ ꯑꯃꯁꯨꯡ ꯃꯥꯡꯖꯧ ꯀꯧꯏ ꯍꯥꯏꯔꯤ꯫ NACN-IMꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯇꯣꯞꯄ ꯆꯦꯔꯣꯜ ꯑꯃꯗꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯀꯨꯀꯤ ꯀꯌꯥ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯅꯣꯕꯦꯝꯕꯔ 5ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯐꯤꯌꯔꯁ ꯀꯝꯃꯤꯇꯤꯒꯤ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡꯏꯟꯅ NACN-IMꯒꯤ ꯋꯨꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟꯒꯤ ꯀꯤꯂꯣꯁꯔꯅ ꯏꯁꯇꯔꯟ ꯀꯨꯀꯤ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯒꯤ ꯌꯨꯝꯊꯣꯡꯁꯤꯡ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯅꯕ ꯅꯥꯒꯥ ꯑꯥꯔꯃꯤ, ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯈꯨꯔꯃꯤ ꯔꯤꯖꯟꯗ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯚꯤꯂꯦꯖꯔꯁꯤꯡꯅ ꯑꯦꯟꯇꯤ-ꯅꯥꯒꯥ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ KNABꯗ ꯀꯅꯥꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯏꯕ ꯀꯃꯤꯠꯃꯦꯟꯠ ꯂꯧꯒꯗꯕꯅꯤ꯫ ꯀꯨꯀꯤ ꯚꯤꯂꯦꯖ ꯆꯤꯐꯁꯤꯡꯅ KNABꯅ ꯆꯪꯂꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯩꯅꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯊꯧꯔꯥꯡ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯀꯨꯀꯤ ꯚꯤꯂꯦꯖꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯈꯛꯇꯃꯛ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯆꯦꯟꯅꯔꯤꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯒ꯭ꯔꯨꯞ ꯈꯨꯜꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯣꯔꯦꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯑꯗꯨ ꯑꯦꯛꯁꯟ ꯂꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ MLA ꯏꯕꯣꯝꯆꯥ, ꯏꯔꯥꯡ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯅꯃꯥꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯒ ꯂꯥꯛꯂꯤ꯫ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯀꯧꯕ ꯂꯨꯞ ꯑꯃꯅ ꯃꯣꯔꯦꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯑꯗꯨ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯂꯩꯉꯥꯛꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯥꯏꯟ ꯀꯥꯏꯕ ꯊꯕꯛꯁꯤꯡ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯍꯥꯏꯅ BJPꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ MLA KH ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯅꯤꯡꯊꯥꯏ ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ BJP ꯑꯃꯁꯨꯡ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯔꯥꯜ ꯀꯌꯥ ꯁꯤꯔꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯀꯨꯝꯖꯥ 1968ꯗ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛ ꯃꯇꯝꯗꯒꯤ ꯍꯧꯅ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞ ꯀꯌꯥꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯄꯔꯃꯅꯦꯟꯠ ꯁꯦꯇꯜꯃꯦꯟꯠ ꯄꯤꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯝꯕꯗꯒꯤꯅꯤ꯫ ꯂꯣꯏꯅꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯑꯦꯕꯅꯣꯔꯃꯦꯜ ꯄꯣꯄꯨꯂꯦꯁꯟ ꯒ꯭ꯔꯣꯊ ꯂꯥꯛꯍꯟꯈꯤꯕꯅꯤ꯫ ꯎꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯔꯛꯈꯤꯕꯅꯤ꯫
Maram aduna political gi khenaba thamdana laibangna hena lui haibagi wakhalonda irang asigi horakpham amadi core issue nainaduna su solution puraknaba honnaminasi thokliba irang asida amana amada maral thangjinbagi thabak asi makha tana tahoningde Congress Party da leiriba sing laingak sasan gi system ningthina khanglaba ngaktani ayambani irang asi hek horakpadagi ngasi fawbada Congress na makhoi gi political gi kutung chaba lawnaba politics tawraga leiri hauji irang khara nemtharaglaba asidasu Congress Party na political gi kutung chaba lawnaba honabagi mathakta Prime Minister Modi, Union Home Minister Amit Shah amadi Chief Minister Birendra Yumpham yaudaba maral kaya asiduna politics tawri masi laibak thibani masigi mathakta makoina ngangthok saktorakpasing asi unparliamentary oiba wahi wata ngakto oi ST gi matang da su Chief Minister na ngangkhiba wafam amabu lana wanthok piraga miyambu lana lamjingna bohonari Chief Minister na haikhiba dudi matam sangna sem saraga leiramba posak ama ST demand ga mari lenana chatkiba rally numit aduda kudong chaba lawraga makhoigi pandam adu fangnaba irang horakhibani haibani masibu lana wanthok piraga miyamda lana uhannaba hotnaba laibak thibani issue asi maru oina Congress na illegal immigrants sing permanent settlement pirubadagi thorakpani ibobina Chief Minister oiba Congress ki lengak matamda kumja 2005 ta Kuki Millitant singa Assam Rifles ka su tawnaba matamda Congress na khangaude hairiba si karamba ground da hairibano lenga ama haibasi state adugi mapuna khangauda haibasi angakwa poi masigi matung kumja 2008 gi Manipur lengak India lengak amadi Kuki Militant singi marakta tripartite tok chathaba haukhibani su tawba sida monitoring group leirabasu matam adudagi hauna mathau amata tawkhide Kuki Militant sing asina fongna highway da amadi mafam kaya da fongna tax lawbagi thabak chathaduna lakhi matam aduda ngamkhai paringda kilometer 13 fawba free movement regime chatnabana maram oiraga illegal immigrant kaya changnamgani haibasi khanduna yengba changi logi wangmada drug khulai nu chingba kaya maning tamna puthok pusin tawbada kanana yengsillamgani haibasi khangminaba changi maram kaya asina maram oiraga Churchanpur yauna Kuki furuf na khundaba mafam singda missing khangen hengalakibani khul kaya masing hengalakhibaga loinana poppy park sana thaba horakibani mathakta pankhriba sing asina irang asigi horakphamni hairaduna core issue gi matangda paladuna mahangna hai lenga asi lakpadagi mitop khandoktuna masagi maramda halan khinaba thawak paikhatpa horakhi cabinet subcommittee samduna khul changduna mitop khandokpa horakhibani committee asigi chairman su letpau hofkipna oibani mahangna luchinglaga mitop khandokpa horakpada illegal immigrant kaya thengnarakpadagi makhata na changsenbada mahak yarakhidabani adubu letpau oira lehaurabasu lemhauriba committee gi member anina luchingduna makha chathakhi aduga lengakta report tawrakhibani lengakna miyamgi interest ta thabak tawragliba kaya asibu political gi khudung chaba lawduda miyamda lana uhannaba honarakpa laibak thibani paugi mifam aduda saruk yakhiba BJP gi spokesperson Suresh Kumar na hai Chief Minister na Governor da haija nonjare hai na MP Bimona fongdokhiba si laibak thibani Manipur tholiba irang asi horakpa matamdagi external aggression gi khut yawre haibadagi Chief Minister dagi Unified Command lauthoklaga anauba security advisor ama haptuna Unified Command gi thodang asi sinakrabani haibasi MP Bimolna khanglamdaba laibak thibani Manipur gi MP anina parliament karamba pungphamda Manipur gi irang asi gi core issue pukhatkrabage Manipur dagi chatkhiba Congress gi MP ani asi khwaidagi sonba masagi sumang settaba migi sumang setpa MP ni haiki